Ada maksudnya ini wayang bom ai Ketugau Kendragi among the general election thing is given Janata Udagi which ai political party amata associate of the as a social worker moina ai city press which of Germany point of many content tamjagi ahanbada akoi Ketugau Kendrasi mamang itam dasu akoi sing yenbagi singgi haitare ne yamna irregular way ba haitare ado handak su sem KSF thokba ado hoji some thamari manga taru chapchaba kaya oiduino haise madudi haibu ngamdre maramdi ngasi su kari yengini haibagi pau tarapana adubu yamdrabada hoji kokti thataru ki leiri na tai si ai haijabunati mayam gi complaint je koida lai mayam gi complaint je masi haijabun ado ai na appeal to janing busi Ketugau Kendra gi chengsi maram chana yenbiyu phajana yenbiyu changna ni yenbiyu haibuduni yeni subada ngasi Ketugau Kendra sida maruina aikoigi card verification tawi tawdi haina maram oiraga phangdabase atuki matik yawrai tare beneficiary maps masigi complaint ya koidi shoma ko phangda phangye ado aina ching yeliba agency da aina haijening badi tasengna concern authority da hojikti praja myam se ware tasengna nomagi lupa changwa tan ma se leitrabane ado sukyam wari ngai sidadi koigi cheng hawaida sumaina politics to bose to ninde koi tasengna authority na makoi gi card kari gi makta verify tok dobno or kari pending leibno haibu su ai chapchana khangani nge maramdi praja singje hangbam khangdre ai koi da mula kani kana ngoi manak ta musat kani sumaina maram oiraga yawrak ta base atugi matik yami haita aduna yawrak tri basengdo tasengna sarkar gi site gi madu gi chengdo hayeng card verify tawra kan dadi adugi mu nong na cheng bi ba haibu mu yawe do ko ne a gi dudi yen gre dum haira ne aduna ai khoina haijening badi card verification to athu bodo lotion biraga lairaba prajana na mi koi kendradi amdabada 70-80% di nomogi chara tanba nomogi shu nomba aktane adana makoi gi sing sisu phangan view haibuduni cafen pd gi minister da aina appeal to janing badi hena request to janing badi Ketugau Kendra gi sakthungsi mamang tamdagi su kari haitare koi gi yamna irregular way ba sang nai dabase masigi issue sida ai dum nganga laksabani handak soi haijari sini masigi lairaba praja myam sigi khallaga khatang kubna yengsalani haibduni thamjani se aduga roibada yam maru oiba point ama aikogi kongba yaribo prochi ngasiga numit yamdrabada humni mari ni sujale aikogi changjalli ba khongchangje hadok bagi mahutta hena kanjalle ngasi degi haitare ni sum ujabada masigi je chengnai mayam gi yamna maru oiba aikogi lambi amane ba hai je kendra mari manga puli bane ba masli sida adu kendra mari manga puli ba lambi se masi je chenga sarkar gi maikai degi su kari awat pulai beno nahan siam nai bi bidi akoi water pi tabagi process to rina hai water su bibiro praja mayam ga yasanaraga miyam ga yasanaraga masigi lambi se amtang di koi gi working condition da thambiraga masi tang chana hanji hai budune nang si miyam gi mang thamjani thank you very much.